मरोब पाउसिंग मणिपुर कैंसर की हॉस्पिटल लेजिबा लुपा करोड़ निफुगा मंगा चंगना कैंसर हॉस्पिटल साननबा थौरांग लेरे हाइना यूनियन हेल्थ मिनिस्टर जगत प्रकाश नड्डाना हाइख्रे मणिपुर पोनी कंजर्वेशन एंड डेवलपमेंट पॉलिसी इंग्लिसनी तरा तरुक ड्राफ्ट पॉलिसी वेबसाइट अपलोड तौरे बैंक चत्रब सेल थमजिन्नबा अनौब सिंदोकनबा मियाम योमसिनबा लेप्ट्री चाम चपीदा लुपा करोड़ तरेट लिसिंग अनि चपीदा करोड़ अमा RBI इम्फालदा यौरख्रे खुरुमजरी मियंग ताबिरी स्मुतराम उसरी मपुंग पाउसिंग मणिपुर कैंसर की हॉस्पिटल लेजिबासी येंगा लुपा करोड़ निफुगा मंगा चंगना कैंसर हॉस्पिटल साननब थौरांग लेरे हाइना यूनियन हेल्थ मिनिस्टर जगत प्रकाश नड्डाना हाइख्रे इम्फाल सिटी कन्वेंशन मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की मखादा पाइखलिबा प्रोग्राम स्कीम मियाम यौहनबा हाइबा नोमगी वर्कशॉप हौदोपगी तौरमदा वाफम मांगना फोंदोखिबनी जेनिम्स NICU की फमुंग कुन लेबा हॉस्पिटल अतुबा मतमदा हांबगी अयाब लेरे प्रधानमंत्री नेशनल डायलिसिस प्रोग्राम की मखादा PPP मॉडल हेल्थ सेंटर खंगतुना डायलिसिस सेंटर हांगलगनी BPL की कार्ड पाइब म्यूसिंग डायलिसिस के दरकार लेरकलबदी लेमना पांगथोकनी APL की कार्ड पाइबसिंगीदमक्तदी ममिंग खक्की ओइना पैसा लौरगा डायलिसिस की खुदोंचाब पीगनी डायलिसिस की सेंटर से हांगनब जेनिम्स रिम्स नसु प्रपोजल थारक लेरे अथुबा मतमदा थबक ओंथोलगनी प्राइमरी हेल्थ सेंटर अबदी कम्युनिटी हेल्थ सेंटर मियाम लेमना हिदाक फंगलिबा से हेल्थ केयर प्रोवाइडर सिंगना थमोय सेंगना थबक तौरबदी मपुंग फाना यौहनबा ngамगनी मिनिस्ट्री ना पाइखलिबा हेल्थ केयर की प्रोग्राम सिंग मियाम दा ममुत्ताना खंगनगे हारबदी मियाम की मिहुत सिंगना पॉलिटिकल पार्टी की खेनब थमदना पब्लिक एड्रेस तौबा मतमदा हेल्थ केयर की मरमदा मियाम दा निंगथिना खंगनबा मथौ ताय हाइबा वाफम फोंदोखि intensive care unit and increase the bed capacity from 10 to 20. We have accepted this demand that in Jenims we will have a 20-bedded neonatal intensive care unit. The same way, there was a request for the enhancement of the bed capacity of the forward linkage programs in Jenims. This has also been accepted and we will do it. There was a request also that there is nothing for the cancer center. So I declare that in coming times we will be having a tertiary cancer care unit worth 45 crores in Jenims. State Health Society National Health Mission Sinduna Pangtok Batamada Health Minister DK Korungthang, Ministry of Health and Family Welfare की Joint Secretary Manoj Talani, Sudhir Kumar Amadi Health Commissioner PK Singh Susar Yake, Minister DK Korungthang na miyang gimihut singna ningthi na khanglaba matamda Ministry na paikaliba program sing mapungfa na pangto pangamgani hai na thamki. The health sector is our 4% of the GSDP, almost double the national average. We have always believed that health of the population should always be accorded the highest priority. State Cabinet Warep Laukraba Manipur Pony Conservation and Development Policy English and Tarataru Draft Policy Gi Apam Pam the Wakalon Tining Basingi Damak website www.vetimanipur.inc.in da upload Taure Miamgi Wakalon Sing Tha Asigi Kunitoi Nungsil Pungmariga Minute Kuntra Pawi Manung da Pisin Biranava Veterinary Director Dr. N. Rajendra Napungdoli Sanjan Tongdoleba Directorate Ki Officer Pangto Kiba Pawimi from Amada Director na Manipur की पोनी योखनबा पानमदा ड्राफ्ट पॉलिसी असी था अहुमरी चंगना सेम सारपनी पॉलिसी असी की इंप्लीमेंटिंग एजेंसी ना स्टेट वेटरिनरी ना नोडल ऑफिसर ओइगनी मपुंग फाबा पॉलिसी अमा ओइनबगी दमक स्टेक होल्डर खुदिमना वेटरिनरी की अंडर सेक्रेटरी साइचिंग पुइगी न्यूज सेक्रेटरी तलेबा ग्राउंड फ्लोर के ऑफिसर चे इरकपा नत्रगा vetimanipur@gmail.com दा थारकपा यागनी हाइदे Pawgami from Adida Deputy Director Dr. R.K. Khugendrajit Amadi, Joint Director Dr. Nandakishore Susaruk Yake. Sanabagi Polo Team Stamina for Luna, so Apapa Kalagamona, Cartesian of Tokaneva, the Apapa Makuni can Manganeva, and the Magi Apapa Makuni Haja, when with the Magi Masa Chundokamina, Sarvit from Nueva,
ꯑꯗꯒꯤ ꯑꯐꯕ ꯐꯠꯇꯕ ꯉꯥꯛꯇ ꯂꯩꯍꯧꯔꯅꯦꯕ ꯁꯤ ꯆꯨꯝꯕ ꯊꯤꯡꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯅ ꯁꯤꯃ ꯑꯗꯨꯅ ꯁꯤ ꯌꯥꯎꯍꯟꯅꯤꯡꯉꯤ ꯁꯤ ꯂꯧꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯌꯥꯒꯅꯦꯕ lupa chamanga chapi amadi lising chapi chanararoi haina lauthokraba matungda mioi kayana masa masada leriba lupa chamanga amadi lising chapi kaya bank ta deposit tawba laknari bank ta deposit tawba lakpada mi yamanbadagi ka hena khudong chadaba ngasisu mayoknari angan ba yutagi hauna bank singi mamangda mioi kayana ngaiduna leinaki amaronda lupa chamanga amadi lising chapi asi chanararoi haikibadagi Imphal city gi dukan kaya ngasisu thonglonba yawnari Imphal city da hanadagi mi lapagi chang hanthanaki Maragasida ngarang chief secretary o Nabagishore na haikibagumna ngasi lupa chama chapi crore taret amadi anoba lising chapi lising ani chapi lupa crore amagi senfam Imphal gi RBI branch ta yaurakre chief secretary dagi phangba pawgi matungina hariba senfam sing asi SBI amadi UBI da sinaraga amuk atai bank sing da yentokadabani hari Makatana lising ani chapi amadi lupa chama chapi gi not sing mathangi numit kharani gi manungda yauroklaba yai haidi Economic blockade maram oiduna Manipur da thau marang kaina phangdabadagi school singi mairoi sing tindok thinjin tawriba van service lepkre masina maram oiduna mairoi singi mama mapa amadi ahal laman singda chawna khudong chadaba mayok nahankre ngasi suti thadokpa school su yaukhe Manipur Sarkar na hauzik fawbagi di thabak amata lokhalaktabana makatana van service asi lepkhiba yapagi fibamda leiri economic blockade asina maram oiduna Manipur da chak thongnanaba gas marang kaina phangre nomada sizinadaba yadaba chana thangnanaba polam kayagi mamal hanadagi ka hena hengakre fibam asida Manipur Sarkar gi mari leinabasingna hauzik fawba thabak amata lokhatre Amarom Imphal dagi Moreda Pusingadaba Chana Thangnaba Polam Kaya economic blockade amaram oiduna pushinba yadabadagi awaba khudong chadaba kaya mayoknare masina Moreda Chana Thangnaba Polam Kaya gi mamal hengakre hari Mayang Imphal Kendra amadi Hianglam Kendra gi lonaba arong amadi Hianglam gi Imphal Turel gi mathakta saba thong ahaibiragi tasinkiba mama macha kalamlaga nupi macha amathiba khangdana ngarangdagi leiri Koi saunaraba lamdam adongi miyamna thong ahaibi adu mai thadokre hauzik fawba thiba khangdana leiriba nupi macha asigi maming Laukrapom Rajeswari chahi taraganithoi apokpa Rajen macha kawi arongdagini ngarang Laukrapom kebi sana kawi nupi amagi chahi ahum khata ngairibi macha nupi Laukrapom inungambi thongdagi takhi khudakta mama su isingda chongsaduna macha kananaba honaki adubu iroiba heitabadagi mama macha animak irak nagadobadagi Laukrapom Rajeswari na mama macha bu kalamlaga mak thiba khangkidabani hari thong asi matam kayagi mamangdagi samjinbidabadagi fibam fattabana lanthok lansinda chawna khudong thiningai oiduna leiribani mamangda hauze education minister oiriba Dr. Ratana Semjingani haina thajaba piramlaga ngasi fawba sembidana lakpani haina khunja singna pendaba phongdoknari Hianglam Kendrada BJP gi ticket ta vote lepani hariba Dhanbir amadi Mayang Imphal Kendrada BJP gi ticket ta vote lepani hariba Robindro laktuna yengsinki Dhanbir na miyam gi mihut singna matam chana yengsindabadagi ngasigi fibam asi lakpani thong asida sikhiba migi masing miyoi ahum sukre gari kaya tasinba yaukrabani haikhe da haugiba 2014 gi election matamdadi paliba sarkar asigi bobina Hianglam Kendra si matamdadi yam kanna भोटा संगत करनी अदु तौगिनी अदा तौगिनी लाउरम मदु ngasi sembidaduna ngasi केंद्र सिदा लेरिबा फिबम मसे दुकि मतिक सोक लेबदो थोलिबा थौदो सिना ताकनी lamdam adongi nupi amana miyamgi mihut singda lamdam kayagi matam kayagi mamangdagi thong asi semjindina baharbasu tashinadana lakpadagi misimina kaya yaropani haina pendaba phongdoraki Yadra oiriba no deriba mayamamju bekhuki manungda thongida mi mayamamju sigre gari mayamamju puthagidana ngasi chi hogdana mayamam kalhore kalhoba matamju akhoi mayam ta complaint tawje thongje jadre adudadi mayam sarkar na mai kaidagi amuktan di sembi sabidana amuktan di akhoi arong hairiba khunje amuktan di thongji maranga na sembiu aibabumta mayam sabide aduruga sidi siragana di karano ji thoraga du kala mamata sanga kuju zaroi lamdan sida Manipur Sarkarna Mapithel Dam Multipurpose Project Sangananaba Tauribasi Dam Asina Soalaba Miyamgi Compensation Matik Chana Pidriba Fawba Lepkadabani Haina Mapithel Dam Affected Coordination Committee Vice Chairman Ningringam Kashumna Paumising the Fundokre Manipur Press Club Pangthokiba Pawmi from Aduda Project Asi Paikatring Mamangda Manipur Sarkar Amadi Lamdam Adongi Miyamgi Marakta Yanakiba Agreement Ngasi Fawba Mapungpana Pangthokre
lamgi compensation yauna project asina son kraba tongan tongan bai hiram kaya gi compensation mapung phana pithuk kana leiri mapithel dam asi tongan tongan ba kendra ahum gi miam da awaba jaitheng nang labasu kendra ahum asigi MLA sing nang asi pawba makoi gi yapanana ba thabak amata paikhat piraktababu pendaba pawi namfuda manipur sarkar na project asi sangana na bahona rabadi maduda thoropa apafata gi daita punamak sarkar na pugadabani haba wapam phongdokhi angang sing school ka pham leitere khunda leiriba mayam se sing thak nangai leitere awabada awaba maigi mathakta tadan leire aduna incomplete tawdaba thobal multipurpose project se athuba manungda इकोई की डाउनस्ट्रीम अपस्ट्रीम की पैसा से पीबीयू रिहैबिलिटेशन पीबीयू है से इकोई की डिमांड ने जिरीबामबु मपुंगफाबा रेवेन्यू डिस्ट्रिक्ट अमा ओयलो हाबा दाबिदा जिरीबाम डिस्ट्रिक्ट डिमांड कमिटी ना संगशिला पखोंजंग की मनुंग चन्ना हयेंदगी सब डिवीजन असिदा लेरिबा गवर्नमेंट के ऑफिस सिंग थिंगनबा वारेप लौख्रे अदुमपु मही तंफम संग सिंगदी खोंजंग असिदगी कोमथोकनी हारी ngasi demand committee na jiribam gi level da leriba political parties ngi oiba mifam ama jimpal gi office ta kauduna isu asigi matang da makoi gi firep lauthok na bisu khangan kre tha asigi tara mari faw manung da political parties ngi mihut sing local MLA dagi hauraga jilla parishad gram panchayat taru ki pradhan jiribam municipal council gi councillor sina makoi gi oiba firep thamlak gadabani natrabadi मियाम की मिहुत सिंह असी अथिंग पीगनी मखाता ना पॉलिटिकल पार्टी सिंह ना हायर अथॉरिटी दा मियाम की डिमांड असी तक्षिण गदबनी हानसु मिफम अदना वारेप लौखे बीजेपी ना मणिपुर दा गवर्नमेंट पारबदी नुपी अंगांग दा चथबा मियोट मिने अमदी मकोई की हक मत पथबक थोरम अमत तहलोय हाइना यूनियन मिनिस्टर वुमेन एंड चाइल्ड डेवलपमेंट मेनका गांधी ना फोंदोखरे बीजेपी थवाल डिस्ट्रिक्ट सिंधुना डिस्ट्रिक्ट असगी केंद्र तरुक वांगखेम हैरोक वांगजिंग तेंथा थौबाल लिलोंग अमदी खंगबोक बीजेपी की मिरेप ओइगनी हाइना थोकलिबा कैंडिडेट कुमंगा की अपुनबा नोमगी ओइबा थौबाल चावयामा हाई स्कूल की ग्राउंड दा पांगथोकिबा नोमगी ओइबा पॉलिटिकल कॉन्फ्रेंस अमदा यूनियन मिनिस्टर ना वाफम असी फोंदोकिबनी स्टेट असिदा थादखिबा सेंफम मतम चाना सिजिनदे चिल्ड्रन होम की दमक थादखिबा सेंफम सिंग हौजिक फावबा होम चलाइबा सिंगना निंथिना फंगलमद्रे अंगनवाड़ी सेंटर की दमक थादखिबा सेंफम सिंसु नियम चुमना सिजिनरमदे बीजेपी गवर्नमेंट ना अवांग नोपोपो अनोबो पांगल लेवल स्टेट ओहेनना बकन होनरी मणिपुर दा अहानबो ओइना थवाल डिस्ट्रिक्ट ता मथंग चही की मार्च था फावबदा नुपी सिंगी थौदो वाथो कयादा मतेंग पांगननबा डॉक्टर उकिल की खुदोंचाब फंगदबा स्टॉप सेंटर अमसु हांगदोलगनी हाइके अब मैं इतनी अजीब बात है कि मैं पैसे भेजती हूँ आंगनवाड़ी सेंटर के लिए, लेकिन आज तक आंगनवाड़ी सेंटर में कभी खाना मिलता है, कभी नहीं मिलता है, कभी सरकार देती है, कभी नहीं देती है, कभी MLA लेते हैं। बहुत इसमें मुझे दुख हुआ और मैं ये वादा करती हूँ कि अगर बीजेपी आती है तो बीजेपी हमारे बच्चे और औरतों के साथ ये घोटाला नहीं करेगी। हमारी ताकत है औरतें और बच्चे, अगर उनके साथ हम लोग उनका पैसा चोरी करेंगे। बीजेपी मणिपुर प्रदेश के प्रेसिडेंट भवानंदना बीजेपी की मिरेप ओइगदरबिसिंगना पार्टी बु नुसिबगा लोइनना कथोके हाइबगी वाखलोन चेनबियु टिकेट की ओइनदी सिंजा तुमजा तौदुना फंगबा नत्रगा पीबा यारोय सेंटरदगी कुपना येंगलगा पिरकदबनी हाइखे पैसा पीरगा अइमोंदा पैसा पीरगा नत्रगा दिल्लीदा पैसा पीरगा टिकेट फंगनी हाइबसि मंगदसु मंगबिरुनु ओइसो ओइथोय लोग करिगुममदा दुमबगी वाखन खनबिरुनु अखोगी एनालिसिस तौरी अखोगी चल्ली टीम मयामा मोना खलकपा मियोय दु सुजो सुजना कारणी नत्रगा अखोनी किदं सपोर्ट तौरगा कानी हाइबा मी दिले टिकेट सुजो सुजना पिरकनी वांखई केंद्र दा बीजेपी की मपांगल कंखथननबा बूथ लेवल कमिटी की मिफम ngasi सोबम लेकायदा पांगथोखरे मिफम अदुदा बीजेपी की हानगी प्रेसिडेंट SS शांति कुमार अमदी स्टेट सेक्रेटरी P प्रेमानंद मैते सुसरुया के SS शांति कुमार ना मिखल माय पांगबगी दा बूथ लेवल कमिटी मथौनिथिना पांगथोहम चंगी हाइखे थासिगी मापन की निमिदांग पुंग मापलम ताबा मतमदा कुकी नेशनल फ्रंट KNFN की मियोइने हाइबसिंगना सगोसन मनी चंद्र मैते चही कुनगमंगा अपोपा लेखिद्रबा हेरामोट फयेंग खरांग खुनौदगी मियोइ अमा सिंदा काबोल वाटर सप्लाई मनाक्तगी फादनु पुक्रियारी माक फाखिबा थवोंग फयेंग अपुनबा लुपना कन्ना यानिंगदबा फोंदोक्रे
Sinmi Fakib asiga mari lenana Fayeng Pangamba Community Hall da miyang wimifam pangtokuna khanagani masida civil society organization singna saru yabina ba khangalakli pawi marathana timba break amata Lakliba November ki tang 16 Nomaising numit ki ayuk pung 8 tabadagi Horizon Hospital Porompat Jennings Gate asina special free eye camp ama pangthok sagani pumnamak na matam chana lingbirakuna mit kamari leinaba punamak tanabiyu advanced registration hangzari. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Sunshine Tutorial Center, Wangkai Kaichel Asangbi, admission open. Revision course BOSM 2016 from 5th December and new foundation course BOSM 2017 and 18 from 14 December. Our faculty members are ex-head examiners and many renowned resource persons. Come and join. For detail, please visit the office of the Sunshine Tutorial Center from 4:30 to 7:30 p.m. Ningol Chakobda Pengba Aton Chabi Hogdabro, Wabi Runu, Central Agricultural University Nesimba, North East Ki, Kwaidaki Chauba, Agri Fiarda, Manipuri Indigenous Fish, Mapumari Paraba Pengba, Amadingaton, Pangiragani. Tang Taradagi Tarani Toipauba. Melamapam, Central Agricultural University Iroishemba, Pengba Keji Tarada Keji Amagip, Naton Keji Manga Keji Amagip. Putuk Chariba, S. Surchandra Pengba Farm, Hyangtang. Break matungda taran usari London asigi yelongai dagi lerak laba kauna yet Ministry of Agriculture da Bridge Certificate Registration tawre hairi Central Agricultural University ki Department of Animal Sciences ke Professor Ches Ranadhirna yen makal asigi matangda expert scientist singa loina duna thizilakibani chai asigi August ki tang kulumdoida kauna yen Chicken of Manipur haina sakhangna duna Ministry of Agriculture na register tawbagi ayaba pirakibani Yen makal asi top topa magun kaya lay tha kharada masagi arumba asi ka hena hengatpa ngami tha manga dagi yerung ko ngami yen makal asi Manipurda chakwathana ba khona batangai padi haba wapam phongdroli koina masigi bridge masigi bar asi kauna yansi bridge amo wena claim tawrasi na genogi khogi register National Bureau of Emergency Resource Karnal da ko apply torkanda madagi amo bridge registration society of Indian Council of Agriculture Research na masig yamna fajana khanaraba matungda masigi brit ase akoi brit amone approve to wire Ministry of Agriculture Krishi Bhavan Government of India ge office Paubi tektagi baby sakida kobi bahiroi nupi machama lilong nungai khunau da leba school ge hostel da chungnangai oba mong da thori yanduna siramba tawdoka mari leinana semkiba JSC na November 13 da pung kunmari gi Manipur Pumba General Strike lautokre Hataga leba PSO ge office da pangtokpa pawi mifam amada JSC ge convener MD Ahmad na ngasi fawda maraleba miusing putoktuna cherak piba ngamdaba amadi Chief Minister amadi Home Minister da waka cherol pisin krabasu ngasi fawda thabak oina pangthorok tabadagi November 10 dagi numidang pung 5 dagi November 10 gi pung 5 fawba Manipur Pumba General Strike kaurana phirep lobani General Strike asida media ana ayek lining laisol amadi mai isingi oinadi komtokani hairi Kaya galuna na lagi ba tang traum doi thatra mathoi 2016 ing nomaji nimitki nimidang waram pung mga taba matandagi hauduna ningthaukawa nimitki nimidang waram pung mga taba phawa all Manipur gi oina general strike tawgani haiba general strike asida press media ana layeng amadi deva karma amasung mai singi damakta komthok jagani haibasi JSC gi mikaidagi miyam da khangandi Chingi district singda halaman singna thamlamba lam ngak senanaba India ki constitution ge article ani amasung ahung gi makada Hill Territorial Council ama thamnaba Thado People Liberation na pandam thamdi India government ki mathakta lal hobanati haina loop asigi wangangloi TS Jalai Khang na phongdokre ngasi Sarahis ki mafam amada paumi kharaga unabada mahana makha taraduna loop asi mamang jahi gi August tha da linkhakibani haujuk Manipur gi tongan ba mafam sinda cadre chamaga khairom lei Lubasigi President na Patrick Newton, General Secretary na Christopher, Home Secretary na Johnny, Defense Secretary na J. Thado, Information Secretary na Jalai Khang na Oide Haike. Chingtam leye Manipur sida Chingi Ehoigi, Upuita degi Legerba Chingi, Asida Ehoi Thado People Liberation Army Sina, Jingsin Lega, Ipuita Hantak degi Ehoi na Apamba,
ꯏꯄꯨ ꯃꯥꯡꯕ ꯃꯐꯝ ꯁꯤꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯑꯁꯤ ꯀꯪꯂꯥꯒꯤ ꯑꯩꯈꯣꯏ TPLA ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯄꯥꯡꯊꯣꯛꯀꯅꯤ. Women and Child Development ki Union Minister Menaka Gandhi na ngasi Thawbar Wangma tabada leba Women Income Generation Center amasung People for Animal Manipur gi officer chatuna yengsinkre. Minister na center asigi campus leba angang singi fibam yengsinkhe. Kana laizatrabi nupi singi khutsa haibagi potok singsu yengkhe. Center asida thadakiba STEP program ningthina mai pak na paikhatuna khut haibagi potok sing puthok lambada minister na apemba phongdokhe. Center asigi mioi kaya marom mapal lamda training thana na bahonagani haina thazaba pk tungda People for Animal gi office ta changduna sa ujek singi damak katholaba thomi singbu pukning thawatke PFA gi thomi sing masing hengat hanaba state amadi center gi maikaidagi pangbe aba mateng pangani haike Khongchar asigi sarwama oina Rural Voluntary Services na chalairiba iramdam ningol sanglenda su changduna angang sing unake Home asibu ningthina chalairamba ubada minister na apemba phongdolam ke minister ki khongchar asida ministry ki joint secretary Dr. Rajesh Kumar joint secretary Moses Salai su loinake police tagi voluntary retirement laukraba thonawzam chawgi machanupa tes basanta BJP de yaukre mangna thabak pothaduna politics ta khongdarapa amadi BJP de yauropagi taramna opaga loinana nomugi aba political conference sama Nambol City Bus Parking the Pantokre, Nambol BJP Mandol Sindana Pantok Vetarabada, Manipuri Incha Su Ediba Union Minister Prakash Javadekar, Test Chauba, MLA, Case Joy Kisan Susarviake, Prakash Javadekar Loktak Sengdonavagi Damak Thada Kiba Yam Nabasenpam Lana Season Akibagi Matanda Committee Amatigatuna. Committee amana thigatuna chenaba khudimak cherak pina bhonagani Nambol area da nupi sing eva high secondary school ama soidana thamgani haina thajaba piki But again, village to village nearby, and I found that no work has been done, the money has been pocketed, and now we have decided, yesterday only Environment Minister Anil Dave has formed a committee to inquire the concerning of the scandal. We will send those guilty to jail, and Mr. Iwodisi, you will have to be there. Uniform dagi nauna politics da changlak laba ches basantana police ki sinfam dagi tolaga rajniti da changlak libasi miyam ga hena nakshinaduna angamba mateng pangba ngamnabagi damak changbani BJP da yawbagi maramna party asinatana Manipur miyam gi yefanaba atopa party leite haike राजनीति संघर्ष की वजह से कई मरम की लोगों को बताया तो रामानी के पूछेंगे जैसे भी IPS ऑफिसर रहा का जैसा का नन्ना का आवाज से हम लोग वाले अगला पॉलिटिक्स यूजर का ओवरऑल डेवलपमेंट मैं हम की नमक का डेवलप तो होगा सब क्या जगह है ना है हाल BJP है वो बने Paisa hainungai leite haibagi wahauda dukan loan basingi mathakta hayengdagi akomlup na drive chataba hauragani hari lamfelda level lubasigi office ta pangthopa pawun mifam amada working president Chandramani Khuman Chana November amadagi UNC da economic blockage chathakibadagi hauzik thau phangdabagi awaba mayoknari mahiroi tinba van singlemna kre fibamasi yoraba pawba Manipur government amadi UNC gi marakta wari saraduna yashinnabagi mawsu ude miyamgi awabasi yenglaga athuba matamda warashin puraknaba honabiu asigumba awaba kaya mayoknariba cherak asida khangawdana lupa chamanga amasung lising chati chanararoi haina lauthoraliba asina hena Manipur miyamda awaba oheli paisa achoiba haningai leite haibadagi dukan sing thong lonakre miyamna sel kainabagi damak bank ta tumba chaba khangnadre low lokpa matam oirakpa lining lasolgi thabak thoram singi tha oirakpana selgi awaba ama oire hidamasida miyamna khudong chana naba bank ki thabak thoram sing hena pagat hanbiu loinana dukan sing thong hangbiu haike akoina pasha kaithop phamsi karai da kaithop kadagi dukan da akoina sawa sapi piraga lising chapi piraga akoi pot leiba matam da yadre ada lising chapi sawa sapi si tang thra ba bodi deposit tawdabani hai masi kramai tawdoi no hotline ama athu matam da hangtopiu akoi site gi thamjani se aduga pot leiba se praja sing da phangan biu sine ba akoina akom ma thamjani se Sarva Shiksha Abhiyan Oja Singhi Pithok Tana Ladiba Tolop November Thagi Manung da Pithok Pina ba Oja Singna Khongchat ama chatkre
MDU Hall the Chief Minister Secretary Tamdan Lakpada Police na BSNL Office Mamang the Thaki All Manipur SSA Upper Primary Teachers Association amasung All Manipur SSA Primary Teachers Association na Changsin Kiba Kongjang asigi matangda Ozamana Tolop Pangnaktaba Kuide Government ka wari sanabada su thazaba amata pidabadagi Chief Minister unaduna tangdang ba makhangnanaba Kongjang Changsin bani haike ba khasigi tolop chu aduga sabaigi matang ngara ngara piba thamadi manga le hek piba masigi si toknanaba sangnai na pinaba thakundigi sangnai tolop si phangnaba sarkana adugi maram chaba Desamgi President M. Angambayang na Thomi Mari Police na Pukibagi Mayuta nga si Sumayri Sina Kongjang Sangsinkre. Biramangol College, Sawubong High School, Namjolong High School, Success English School Tezpur, Amasung Lesyamba Mahikol, Chingaragi Mayri Sina Human Chen, Semlaba Matong Wakar Kongchat Amasaki, Luinana, Singzamagi SDPU, Amasung Home Minister Gi Asaba Mitam Maitaki, Infal More Lambi Paringdasu, Elite Senior Secondary School Kawa, Manipur Standard School, Harvard English School, Eastern Jennifer English School Tongju, Temple of Learning, IPS Ishwar, Dhaneshwari High School the Sumayri Sina Kongjang Sangsanki, Thawal District of Fansia Aviram High Secondary School Amsung Vision Creative Science Academy Mary Sina Yemen Chen Semdana Kongjang Sangsanki. Andro Kendra ki manung chana leba Azad High Secondary School ki Oja Kuntra appointment order pidana MLHS Syam Kumar na paisa lakshilaga Oza ohelaga makoidagi paisa adugi sendoina thagi tolo pire haina BJP ki wangangroi Dr. Nimai Chan Luang na phongdoki bawapam yumfam yaudaba school asigi Oja singbu ikaiba pibani haina Oja sing na phongdokre Yari Poktale School asida pangdoba pawi mifam amada rajniti ki khudong chaba launa bahonabada Mutpa Yabagi Pibam da Lairuraba School asi MLA Syam Kumar na kanna honaduna higher secondary da onkhatuna mathang chahidagi ahanba oina class 12 ki examination mahiri singna thagadori bani tanja asida miyamna lana loba yaba aramba wapam phongdoropa asi laibak thibani matungda amu hana rajniti ki khudong chaba launa naba honabada mahi masing pakshin bigano haina oja singna phongdorali Government ki oja sing asina konarek tabidagi anoba upgrade tor ko school oibanina khudong chaba du Kata singda pangana bida magdawa po oja sing sigdam taman honorable kara pire oja sing asi habadi mayangi angang sing ida magda phanana ba haidana mateng pangna boina khosti mantau dana thambi bani All Andro Kendra Muslim Development Organization ki President Fazlur Rahman na Dr. Nimai Chan Masana Metric Pass Taukiba Azad High School bu Mana Minister Oiba Matamda Mutalaga Masana Linkapa Institute Amai Hingnaba Hotnaba Misak Amani Mangna School asi amuhana muthanaba honarapa thawongi phongdoki Statement asi yamna mathung huktaba aranba amadi praja miyamda ona tainana prasar tauba tungi yumbirel oiradaba sing haibadi satra singbu ona tainaba lambi da kubugi wangang amani haina aina hajiningi Khutsa haibagi lamda thabak toriba singi saktak JP bagi camp Pehichan ngasi Heranggoithong Multipurpose Hall da pangthokre Development Commissioner Handicrafts ki Marketing and Service Extension Center na sinira pangthokba camp aduda MP Dr. Mainya IMC Ward number 33 ki TS Eliza Commerce and Industry ki Assistant Director W Biren Jisusaria ki MP Dr. Mainya na khutsa haibagi thabak toriba singbu sakhang che piba asina kanaba piba ngamlagani haike Maiter kucha haisi yam leiba leiraga chakoi na khamudaba mo khanglabadu sigi pegi level da agar grass to la ga ni jasa khangala ganda mo da sarkar kan dei pami ai Central Agricultural University Iroi Sembada Chathariba Regional Agri Fair gi ngasidini chemba namita Lomi Singh amasung scientist singa wari batai sanakre lei manama sing amadi hoi wai singi athoi ehan tanaba amasu pangthoke Hayeng huigi so ama pangtholaga pe asi losingani hairi Moirang Kaithel da nga yolibu singna makoi gi mafam chaba sindi dabagi mayukta changshilapa khongjang hena kanshin bagaloina ngarang ahing ngayon bi chanirom Kaithel yarek tuna khongjang sangsangkre ngase yuk Moirang Municipal Council gi office so lonsin bagaloina na office ki poche kaya amanga ta thon kre
इशू असिगी मतंगदा ngarang Moirang Municipal Council gi mifam amana tang taba ama khangalagani haina thamki wafam ngarang gi mifam na waret taba ngamdre harapadagi ngayon bisingna ahing yare tuna kongjang sangsin kibani ol Moirang kaithal pambi imalu ki mihut el ibemana hauzik tholibe irang asi atubu matamda loshinduna ima ibe singbu ingna chikna pofam faman biu haike municipality ki senja thumjala thumalabase marin sentakti chumna singi karpaino sempu Yolan biro nga gina nga pa yan biro yan sang yolan biro bazar masak thire yang bazar paring na no ji system se sa laura si hadan imai bin mam ja hok jarak pane Imphal West ke Adaksha Wai Dasumati gi khongampat awang lakai dele ba mayumna ngarang midang wairam bom thamnaba thodok asibu yaning da bafangdu tuna Wai Dasumati gi yumgi geta bian wakat mi pamama chathakre Mia Marata bom thamlamduna akitu zuba pohan be yaning de athubada kanana karigidamok bom adu thamlam libano haibadu singdorakadabani haibari chingba play card kaya theke Adaksha Wai Dasmatina maki mayumda thamlam liba bom asi kari maramgi kanana thamlam libono haiba khangba ngamde kanagumba amatana mamangda office ki amadi lanai gi oversell gi demand toroki balaite numit mangani gi manungda bom mapuna asengbo wari miyamda khangadabani haina fongdorakli पैसागी डिमांड कहीं तो भाई पीब ngam मैम प्रजा मैम की पीरक पैसा ओइबनिना अदु अतो अतो पर अइंगोंदा तहोनिंगबा अइंगोंदा ए सिदा सि तहोनिंग हाय सजेशन पीरक खुदिंगमक अइ तागैन दुगा मोइना कइगो परसेंटेज कक खोप हाय अइना अदु दे अइ तौबसु ngमोय सिंगा तांगसिदा Handakta Mairoi ki mikhalda mai paklaba mioi chamka marfudra nipan opagi thorom ama ngasi lamyan ba sanglenda Joint Students Coordination Committee gi JSCC na sinduna pangtokre thoramatuda MSU MSF KSA amadi suki thaupuba sing saruk yabaga loinana advisor amadi tonga ba lupki luchungba sing saruk yake YTV local dagi Sports University maram chadana hongdokina ba hotna ba yaning da ba fongdotuna ngarang DC Thawal dagi ayaba loduna khongchet ama United Organization Kakching na sinduna Kakching lamkhai dagi chatna ba ayaba loki adubu khudakta khongchet ki mahutta wakat mifam oina pangthongna ba permission phangduna Slopeland School ta na wakat mifam chatna ba khona ba da police na athingba pi ki ba thawong organization asina yaning da ba fongdoli DC ki order bu ikai khumna khidaba thawong ase mari lenaba authority na yangsinbiu hairi marathana temba break amamu Masi awangnu poki ahanba TMT bars industry ni industry asi 1993 ki December thada linkhat chekibani Saiji TMT bars asi German technology na sajabani Saiji TMT bars asi awangnu poki ising sitka yamna chanai aikhoina yum sajabada TMT bars asi sizinajai Saiji TMT bars sengbat sagat pa khudingmak aikhoi gi marup Pain relief ointment khwang naba ok sikpa tang sikpa khu naba singda sinaba yarba lipsap gumna puthok saba auza Changi labor solakpadagi producing attaba akcham choktarba tumba chaba yaraktaba khong hamba nungayaktaba singidaba amatta ngayaba upaidi Jolib syrup amasung Jolib capsule bu changina sinabiyo break batung da mukana taram uksari Patsoi Kendra Manung da Lady Intervillage Road Sing Ayamba Fivum Patabadagi Lukram Lerak Amasung Laukam Lerak Ani Samna Haliba IVR Lambi Asigarang BJP ki Executive Member Bizoina Nung Amadi Lebak Haptuna Simsin Bahokre CS Bizoina Lambi Ayamba Simsin Anaba Pandam Tamdi Haba Wafam Fundurali Patsoi Kendra Manungda Hoi IBR Road se Nasibu Semdri Asukui Rumatam Semak Tragang Uzi Koro Kandak Laktore Karam Kana Sembi Duino Masiki Pibamsi Pasu Kendra Manungda Masing Hangda Leda Kulaksida Lady Bopot Sinja Cabinet Minister Nasibu Sahi Mangasida Udabasidi Prazamiam Tamoyam Soi Praza Equibu Yamna Handa na Yangba Ming Amada Tambi City Tawiganu Haizaningi Moirang Kendra da Mirep Oigani Hana Chongtorali Bathongam Santigi Political Conference Sama Moirang Kuman Lekai da Pangtokre Political Conference du Dalam Damadu Mu Kana Saru Yaki Thongam Santina Kendra Sinangasi Fawba Sotana Lariba Si Miamgi Mihut Oidibana Matik Cha da Badagini Miamgi Seva Tonaba Mahak Chongtorapani Haiki Ipura Lego Kendra Fusiki Mamanga Ikai Kumi Bise
कनाना करी नक्ता खुमलीबनो कनाना करी येलगा करी मदुगी फत्ता लौसिंग तौरगा कनाबु मांगनबु होतरिबनो हाइदो प्रजा पुनंग हजिति खंथबिरगा मदुगी पखुमदो लाकदब तरामथुइ सुबा विधान सभादा प्रजा सिगमतदि पिबियु सिगेन हाजरि Numinini Chathariba Dinku Rot Chingmairong Amorakai Sing Sengdoliba Asida Ligla Amasung Chingmairong Development Society na Pruning Togopo Oina Ligla Package Drinking Water Amasung Haimei Sing Yantokre Khetragaon Kendrada BJP ki Mirep Oigani Hariban Hapom Indrajiki campaign Hodokre BJP ki Thomi Singh Amadi Khetragaon Sengal Sagatpa Apun Baluk ki Thomi Singh su campaign adu dasru yake Hapom Indrajina Miyamge Awara Pakari Lebagi Habadu Kangdonaba Yum da Changduna campaign asi Hodopani Haike ngasi aina ngasi hokjagdoji ai yum da changduna parjana ngasi gi vote lakpajida adugi mati interest handarakpa adagi parjana thawai yaroktobje karigi no haibi wakalonda ai ngasi changjarakpani aduna ngasi ai ngasi gi campaign asi ngasi hokjare Assembly Secretary da Chero Pisingkradi State Congress ki Amrinder Singhana Chief Minister Prakash Singh Badal Miyamgi interest nga pangamdaba Chief Minister ni haina maral sikre isu asiga mari lenana State Congress na nomaizing nimita khongchet amasu charkani hairi hauzik sanabagi pau Masih sana bagi pauda Ministry of Youth Affairs and Sports ki makada Special Olympic Bharat Manipur na sinduna numit nini chathagadaba disabled singe Imphal West District Games Palace Compound dalaiba ESU ground haukre haudopagi tharamda Special Olympic Bharat Manipur ki President Professor M Akshay Kumar Government Ideals Blind School ki Headmistress W Meena Kumari All Manipur Mentally Handicapped Persons Welfare Organization ki Secretary Y Ibichawi amasung Parents Association for Differently Able ki Secretary E Tanaja Susal Yake District Games asida coach Yankai Athlete Chama Yankai amasung Volunteer Yankai na saruk yari Thau ground chathariba tararak shiba Jadonang Memorial Football Tournament ki ngasi ayuk sana kiba ground da CYA na KFA bu goal ani sinoda thoikre ani suba ground da LBYC na TKYC bu goal ani sinoda maitiba pikre Nungthil sana kiba ahanba ground da DYC Dindai Long amasung DYC Dindai Zang draw amamam goal amamam chanaduna draw chakre ani suba ground da su NY amasung LKCC goal amata chanadana draw chakre Amofa Moirang Team A na Taramato Suba and Balananda Memorial 2nd Division Football League Champion Oikre District Football Association Bisnupur Sinduna Bisnupur Mini Stadium da Team Kunna Group Mari Thona Kaidokuna Chataraki ba 2nd Division Football League Luisin Gray Ngasi Aroba Numiki Sanaki ba League Round gi match ta MP2YA Moirangbu Amofa Team A Moirang na goal Mari Amada Maiti ba Piduna League asigi champion oikibani Amaromda Association asida Sinduna Ground asida Team Taramatoina Group ani Thona Kaidokuna Chatariba Anisuba A Iboton Memorial 3rd Division Football League ngasi Sanaki ba ahamba match ta BFC na UKCCL Junior bu goal amasinoda amadi anisuba match ki sanakibada NEYA na UFA bu goal ani sinoda maitiba PK Manipur Softball Association asindana ngasidagi Kumanlampau Sports Complex ta Kunipan Suba Sub Junior Kumapan Suba Junior amadi Kuntramatoi Suba Senior Men and Women State Softball Championship haukre ngasi ahobu numita sanakiba nupagi senior da GLL Sagolban Salam na UKC Saitonbu Rantaru Ohmda Anishubha match da UKC Saitona Manipur University Kanchipurbu Rantara Mapan Marida Ahum Subha match sanakibada IRYC Kasampana DM College of Commerce Pur Ran Mapan Ahumda Maitiba PK Women's ki sanakiba match da DM College na IRYC Kasampapur Rantara Matoi Tarukta Maitiba PK Sub Junior ki sanakiba match da NYDO na YOC Makapat Puran Tara Mapanda Maitiba Pikre Makataba Sanabagi Pau Boya in 1000 dagi Fombigani Ngasigi Sanabagi Makataba Pauda State League Football Taramatu Shuba Manipur State League ki second phase no-out basis ki ngasi sanakiba match da league table da ahanba position takiba Neroka Football Club Sangapamna Nepal Suba position takiba Young Physic Union Lalambungbu Maitiba Pikre
All Manipur Football Association Sinduna Imphal gi Mapal Kangjibung Khumman Lampak Artificial Turf Ground amadi Khumman Lampak Main Stadium da Khumuksam Ingwasa Singh Memorial Trust ni sponsor tawduna mamang thagi August ki tang 12 dagi state asigi masak narba team taranithoi na saruk yaduna sathariba Taramatu Suba Manipur State League ki second phase knockout basis ki ngasi sanakiba match da mamang chahi gi league asigi champion Neroka Football Club Sangapamna Tara Super State League ta saruk yakiba Young Physic Unit Lalambungbu gol ama sinoda maithiba pikibani Neroka Football Club Sangapamgi mai papugi gol adu Iziogu Sinedu Emmanuel na match ki nifu humdoi suba minute chanduna match asi mai pakhi ngasi sanakiba match asida Young Physic Unit Lalambunggi sanaroi ke Roki Neroka Football Club Sangapamgi El Bisesor amadi Raisangmi Khodangda center referee na unsporting behavior gidamak yellow card utki ngasigi match asida maiti khiba Young Physic Unit Lalambung Nisha Thangweban amadi FC Jalen Sadar Hills ki sanakiba match ta maiti khiba FC Jalen Sadar Hills ka Sathariba League asidagi mapal thokhidanaba thasigi tang 16 da aroiba khutong sabagi match sanaragani Hayeng League table da taruk subu position takiba Nako Nambun Mapal amadi ahum subu position takiba M Khabanga Nuktil Pung Tara Nithoga minute manga chapada ahanba match oina sanagani ani subu match Nuktil Pung aniga minute manga chapada League table da ani subu position takiba Trau Kwa Kaithel amadi tare subu position takiba Class Ha Kainoga sanagani Winners Cup All Manipur Football Association Sinduna Manipur ki tongan ba district sing amadi subdivision singi Football Association amadi Sports Association singi khwadigi makok thongba tournament ki winner oikiba team 13 na saruk yaduna home and away basis ta mamang thagi tang 13 gi Babina Healthcare and Hospitality Private Limited na sponsor tawduna pangthukliba sahi sigi thangjam Birasandra amadi Maipakpi Memorial kunmathoi suba Winners Cup ki ngasi District Sports Association Ukhulgi Yarkhok United Football Club ki home ground oina TKL ground khulda sanakiba match da DM Rao Awang Sengmaina Yumbu Yarkhok United Football Club pu goal ahum sinoda maithiba pikre team ani asina tha sigi tang 16 gi nukthilpung amatabada Imphal West District Football Association gi DM Rao Sengmai gi home ground oina SKYC ground Sengmai da sanagani hayeng match leiroi Tennis State Mangagi Nupa Amadi Nupi Tennis Sanaroi Nipunitoi na saruk yaduna thasigi tang mapal dagi Lampenpat Officer Club ki tennis courta Manipur Tennis Association sinduna chathariba Marisuba North East Open Lawn Tennis Tournament ki singles ki ngasi sanakiba ahanba quarter final match ta Nagaland gi Bilaskar Khati na Mizoram gi Larling Wamabu set ani sino taruk ani taruk ahumda maithiba piduna semi final sangkhre ani suba quarter final match ki sanakibada Manipur gi N Premjit na Manipur gi Naitholin Kelvin bu set ani ama tare taruk ahum taruk amadi tara taruk ta maithiba piduna semi final sangkhre ahum suba quarter final match ki sanakibada Mizoram gi Larham Chuana Manipur gi Ti Burjen bu set ani sino taruk mari taruk ahumda maithiba piduna semi final sangkhre mari suba quarter final match ki sanakibada Mizoram gi Inosel na Assam gi Amlan Jyoti Barua bu set ani sino taruk ahumda maithiba piduna semi final sangkhre category sigi ahanba semi final match ta Nagaland gi Bilaskar Khate amadi Manipur gi N Premjit ka sanargani ani suba semi final match ta Mizoram gi Lalam Chua ga set asigi Innocent ga sanargani men's open doubles ki sanakibada T Brozen amadi Rivaskar gi Jurana Jiten amadi Pritam gi Jurabu set ani sino taruk sino da maithiba pikhi ahum suba match ki sanakibada ladies singles ki final da CIS Banti amadi Assam gi Jemir ga sanaragani ngasi sanakiba ahanba semi final match ta CIS Jemi na Sandhyabu set ani sino taruk ama amadi ani suba match ki sanakibada Assam gi Jemir na Mizoram gi Ingmawi bu set ani sino taruk sino amadi taruk ani da maithiba biduna final sangkhibani sahi nifu mataki sanakiba ahanba quarter final match ta Prem Kumar amadi Sanatomagi Jurana Kala amadi Matungi Jurabu set ani sino taruk mari amadi taret taruk ta maithiba pikhi ani suba match ki sanakibada Y Ibotombi amadi Ice Ibotombi ki Jurana Romeo amadi Pradeep ki Jurabu set ani sino taret manga amadi taruk sino da maithiba biduna semi final sangkhre Hockey
Manipur hockey na sinduna Khuman Lampak Hockey Stadium da tha sigi tang taruk tagi nupi gi team manga amadi nupa gi team taret punna team tara humdoi na sharuk yaduna sathariba sahi taratuk makhagi tari suba men and women state 11 hockey tournament ki ngasi sanakhiba nupi masagi ahanba match da Sai Guwahati na YCCIC kontha alupu gol manga sinoda maitiba pikre ani suba match ki sanakhiba Ideal Club Tera Bazar na Phamya School bu gol ama sinoda maitiba piki Nupa masagi sanakhiba match da Hockey Union Lairingbam Lekaina SYUC bu gol mapal amada maitiba piki Panjil mapal amada maitiba piki Hayeng nupi masagi match oina nungthil pung 12 makhai tabada pung 12 tabada CO Singjamai Wang Makhetri Lekai amadi YCCIC kontha ahluka sanagani Water Polo Manipur Water Polo Association Sinduna Thasi Kitang Taradagi Team Taruna Sharuk Yaduna Standard College Swimming Pool Kongbada Sathariba Kuntra Truk Suba State Open Water Polo Tournament ki ngasi sanakiba ahanba mesta Central Swimming Club Wangkai Ningthem Pukri Mapal Team A na Kongba Youth Organization Team B bu Panjil Taramathui Anida Maitiba Piki Ani Suba match ki sanakibada Kongba Youth Organization Team A na Central Swimming Club Wangkai Ningthem Pukri Mapal Team B bu Panjil Nipal amada Maitiba Piki Ahum Suba match ki sanakibada Southeast Development Organization Center na Kongba Youth Organization Team B bu Panjil Mapal ahumda Maitiba Pikre Tagatari Boyai, Hosing a Sinomo Yoba, Engasagi Pau Omo Kumbigani. Nasino Mogi Oikiba, Ayangasagi Pauda, ICAR Lampel Patagi, Panga Paugi Matung Ina, Nashigi, Quaitigi Sakiba, degree Celsius, Kunifal Dasmik Ama. Quaitigi Ingba, degree Celsius, Taratare Dasmik Taru. Nungshita yawba ising manil gisang ayukta sada matputara taro nungtilda sada yangkay taret oiki ngashigi no shukide Beslokdamaro iba pausing amukana pizari Manipur da cancer ki hospital lejibasi ki yendaga lupa crore nipuga manga changna cancer hospital ata sanana ba thorang leire haina Union Health Minister Jagat Prakash Nadana haitre Manipur Pony Conservation and Development Policy Initiative Tarataru draft policy website upload taure amadi bank sing da chatraba sel thamjinaba amadi anoba sindonaba miyam yomsin balepre Jam Chapida Lupa Crore Taret Amadi listing ani Chapida Crore Ama RBI Imphal da Yorakre ISTV na Pizza Pau Matan Sisindari Mihin Tabiru Bukana Kundari